ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯇꯔꯀꯤꯁ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ Ayla The Daughter of War. ꯐꯤꯂꯝ ꯑꯁꯤ 8.3ꯒꯤ ꯔꯦꯇꯤꯡ ꯐꯪꯈꯤ. ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯕꯨ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯅ ꯀꯦꯟ ꯎꯜꯀꯤ. ꯐꯤꯂꯝ ꯑꯁꯤ 27 ꯑꯣꯛꯇꯣꯕꯔ 2017ꯗ टर्कीदा रिलीज तौदुना मियामना पामना येंगनखिबा फिल्म अमसी ओइखि. फिल्म असी लिजरकपा मतमदा सोइखिबा यावरबसु मयामना ngakपिउ हाइजरी. अदुदि मयाम फिल्म असी करी कमदोइ हाइबदु एक्सप्लेनेशन असिदके खंगमिनरसि. फिल्म असिना हौरकपदा 1950 जून गी मतमगी ओइबा साउथ कोरिया गी यामना पिकपा खुंगंग अमदगी हौरई. मतमदु अनिसुबा लंजाव लोइबा चही मंगागी मतुंग ओइरमी. मसीदगी खुंगंग अदुगी अंगांग अमना कुराक तानबी सानरिङैदा माकी मपाना कौरक्तुना मपाना साबीबा सानापोतकी गारीदु पिबिरम्मी. मसीदा नुपी मचा असिना यामना हराउखि. मखोय हराउना अंगांगदुगा सानरिङैदा खंगहौदना नोंथक्तगी एयर स्ट्राइक तौरक्तुना खुंजा कया अमा हाटपा हौरक्खि. मपाना नुपी मचा असिदा कैसु तौरि किगनु पपा लेरि हाइरमलगा लानमीसिंग अदुदा हाइजरुनबा चटखि. खुन अदुदसु लानमी कया लाखी. ममाना मचानुपीबु मफम अमद लोटलम्मी. मदुदा अंगांग अदुना कपखी. अदुबु ममाना कपकनु नंगना कपलबदी ममा पपा अमुक हन उबा फंगलोय हायरगा ममाना मचाबु नुंगसीना कोलमलगा बहाक चटखी. अदुबु नुपी मचा असिना मागी मिटमांगदा थोकलिबा मिसी मिनासिंग अदु उरगा कपतबा ngamlamde. तमथीरबा नॉर्थ कोरियागी लानमीसिंगना खुंजा कया हातुना युम मै थादना अमदी अंगांग अदुगी मपाना साबिरंबा सानापोत अदु तेंगना तक्तुना मांगहनबिखि. मथंगी सिंदा टर्कीगी मफम अमदा उलई. मफम असिदा अली कौबा नुपा अमना सुलेमानबु थबक चटपा थेंगे हाइना कन्ना कन्ना कौरम्मी. मखोय पुन्ना लानमीगी थबक तौबा मीसिंगनी. सुलेमानदी यामना इंग तप्पा थमोय सेंगबा हाइखिबा वादा ngakpa mini. अदुगा अलीदी खर साउगनबा मीने मंगोंदगी लाक्चबा यादबा नुपा अमा ओरमी. सुलेमाना मागी रूमदगी कुमथरक्तुना ऑफिसता लाखी. ऑफिसता लाक्पगी लंबीदा मखोयगी मरुप केलालसु थेंगनादुना पुन्ना लाकमिनखी. मखोयने सुम लाक्पदा अलीने याम ngauजबा सिंगर अमा लेरमी. मागी पिक्चर अदु माना लैदुना पुरखी. मखोयगी नुंगतिगी लाक्पगी लंबीदा नुरान कोबी नुपी अमागा ममानबी अमागना मखोयबु ngaiduna लेरमी. मखोयने लाक्पदा मखोय मिचानखी. नुपासिंग अदुना चटख्रबा मतुंग केलालगी गर्लफ्रेंडा नुरानदा हाय मखोय कोरियादा चटलबा याय हायना इपाना तम्बी. मदुदा नुरानदा हाय मखोयदी लाइरिक हाइबगी खनखिबा लानमी ओइबना मखोयदी चटतोबा मानदे. सोमदना सुलेमान महाकी ऑफिसरना कौरक्तुना महा कोरियादा चटपगी लानमी खंदोकपदा महाकसु यावी हायना तमलमी सुलेमान. मथक थोंबगी ऑर्डरनि खंदुना चटनिंगदबा कया लेरसु चटपा ताखी. मथंगी सिंदना मखोयना कोरियादा चटकदबा अदुगी मतांगदा वारी सानरमी. सुलेमानदी मेकानिक ओइबना लांदा चटपदो महाकी ममानबा अमनदी यामना वाजरमी. सुलेमानना केलालदा नुरानबु ngasi नुमिदा उनसी तंबियु हायरमी. सुलेमान नुरानगु उनरमी. नुरानना सुलेमानबु कोरियादा चटपदो पामखिदे. नुरानना महाकपु काउथोपो तौबिगनु हायना सुलेमानदा नुंगसीना कोनखी. नुरानना हायरी मदुदी महाकी ममा मपा लेते. अदुगा महाकती मागी अंकल होइदे चौरकपनी. सुलेमाना थबक लाकपदु येंगजरगा मागी अवा पोथाफब ओइरिबनी. मसीदा सुलेमाना खुमी नंगना ngसाइदिगी वारीसे अदुगी ओइरे. येंगो नुमित खुदिंगी अइना टेलीग्राम थारक्तुना नंगी नाक्ता लैबगुम नंगदा फावहनगनी. अदुगा अइना नंगबु सुंकाव कावरोय. नुराना पुकनिंग वाबगा लोइनना सुलेमानगी मखुत्तु मागी थबकता थमदुना हायरई. येंगो ngasi अइना चोंगलिबा मिहुनसी कावबिगनु असि हायरगा सुलेमानदा नुंगसीना चुपिरमी. मथंगी सिंदना सुलेमानगी इमुंग असी टर्कीगी महाराष्ट्रगिनी हाइबदु खंगहली. मतांग असिदा सुलेमाना थारकपा चिठी अमा मपाना निमेतता पिरम्मी. निमेतसी सुलेमानगी ममा मपाना ममौ ओइगे हाइना खंजबी नुपी ओरमी. निमेतना चिठीदु पारकपदा ममा मपाना खंखी मदुदी सुलेमान कोरिया खोंचतकीदमक खल्ले हाइबा पाव असि ताबदा ममा मपा वखल नुंगाइरमदे. निमेतना मयुमदा लाकपदा महाकी मपाना रेडियो पाव तादुना लेरमबदगी खंखी मदुदी टर्की लानमी 1900 कोरियादा थाबा हाइना गवर्नमेंटना लेपे हाइबदु. निमेत
ꯄꯨꯛꯅꯤꯡ ꯋꯥꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯁꯨꯂꯦꯃꯥꯟꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯃꯌꯨꯝ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯨꯂꯦꯃꯥꯟ ꯀꯣꯔꯤꯌꯥꯒꯤ ꯈꯣꯡꯆꯠ ꯆꯠꯄ ꯍꯧꯗꯨꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯊꯥꯔꯛꯇꯨꯅ ꯅꯨꯔꯥꯟ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯅꯨꯔꯥꯟꯅ ꯁꯨꯂꯦꯃꯥꯟꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯊꯕꯛꯇ ꯑꯣꯏꯅ ꯎꯕꯗꯨꯗ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯔꯗꯤ ꯍꯟꯊꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯨꯂꯦꯃꯥꯟꯗ ꯂꯦꯐꯇꯤꯅꯦꯟꯠ ꯃꯦꯁꯨꯗ ꯀꯧꯕ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯀꯛꯆꯦꯡ ꯌꯥꯝꯅ ꯂꯩꯔꯦ, ꯑꯗꯨꯅ ꯗꯤꯖꯜ ꯇꯧꯔꯒ ꯍꯥꯠꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯨꯂꯦꯃꯥꯟꯅ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯆꯤꯅꯤ ꯈꯔ ꯄꯤꯖꯗꯨꯅ ꯀꯛꯆꯦꯡꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯍꯟꯁꯤ ꯍꯥꯏꯗꯨꯅ ꯆꯤꯅꯤ ꯄꯤꯖꯈꯤ꯫ ꯃꯦꯁꯨꯗꯅ ꯈꯟꯈꯤ ꯀꯛꯆꯦꯡ ꯐꯥꯎ ꯍꯥꯠꯅꯤꯡꯗꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯥꯟꯗ ꯌꯥꯎꯔꯛꯂꯤꯕꯅꯣ? ꯃꯈꯣꯏ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯣꯔꯤꯌꯥꯒꯤ ꯕꯨꯁꯟꯒꯤ ꯍꯤꯊꯥꯡꯐꯝꯗ 1950ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯌꯧꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯈꯣꯏꯕꯨ ꯑꯣꯛꯄꯤꯔꯝꯕꯗꯨ ꯎꯕꯗꯨꯗ ꯁꯨꯂꯦꯃꯥꯟ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯃꯈꯣꯏ ꯕꯨꯁꯟ ꯊꯥꯗꯣꯛꯇꯨꯅ 95 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯂꯩꯕ ꯗꯦꯒ꯭ꯌꯨ ꯁꯤꯇꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏꯗ ꯀꯣꯂꯣꯅꯦꯜ ꯀꯦꯂꯥꯜꯅ ꯍꯥꯏ, ꯍꯧꯖꯤꯛ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯂꯥꯟꯗꯥꯔꯤꯕ ꯀꯣꯅꯨꯔꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯪꯗꯨꯅ ꯃꯗꯨꯗ ꯍꯤꯡꯍꯧꯕꯁꯤꯡ ꯀꯟꯅꯕ ꯆꯠꯄ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯣꯔꯗꯔ ꯅꯛꯄꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯌꯧꯗꯨꯅ ꯑꯂꯤꯒ ꯂꯦꯐꯇꯤꯅꯦꯟꯠ ꯃꯦꯁꯨꯗꯀ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗ ꯎꯪꯈꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯨꯂꯦꯃꯥꯟꯅ ꯁꯪꯗꯥꯏꯅꯔꯤꯉꯩꯗ ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯗꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯣꯏꯅ ꯕꯣꯝ ꯊꯥꯗꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯁꯨ ꯅꯣꯡꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯀꯃꯥꯟꯗꯔ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯅꯕ ꯋꯥ ꯇꯥꯅꯈꯤ꯫ ꯁꯣꯝꯗꯅ ꯇꯔꯀꯤ ꯄꯥꯎꯆꯦꯗ ꯀꯣꯔꯤꯌꯥꯗ ꯏꯪꯊ ꯇꯞꯊꯅ ꯂꯩꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯐꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯔꯥꯟꯅ ꯍꯔꯥꯎꯗꯨꯅ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯨꯂꯦꯃꯥꯟꯁꯨ ꯊꯨꯅ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯪꯀꯜꯗ ꯍꯥꯏꯗꯨꯅ ꯏꯪꯒꯦꯖ ꯇꯧꯔꯅꯤ ꯍꯥꯏꯅ ꯏꯛꯂꯥꯜꯗ ꯇꯝꯂꯝꯃꯤ꯫ ꯏꯛꯂꯥꯜꯁꯨ ꯀꯦꯂꯥꯜꯒ ꯏꯪꯒꯦꯖꯃꯦꯟ ꯇꯧꯗꯨꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯥꯏ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯃꯥꯟꯗꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯦꯗꯂꯥꯏꯠꯁꯇꯨ ꯊꯥꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯦꯛ ꯃꯩ ꯊꯥꯟꯕꯒ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯣꯡꯊꯣꯛꯈꯤ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯃꯩ ꯆꯥꯛꯈꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯤꯉꯩꯗ ꯑꯂꯤꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯑꯂꯤꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗ ꯇꯨꯄꯤꯗ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤꯗꯦ꯫ ꯑꯂꯤꯅ ꯂꯦꯞꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯉꯝꯈꯤ꯫ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯈꯣꯏ ꯎꯃꯪꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯎꯃꯪꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯁꯥꯅꯤꯟ ꯑꯃ ꯐꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯪꯊꯣꯛꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯤ ꯁꯥꯅꯤꯟ ꯐꯪꯈꯤ꯫ ꯃꯁꯤꯗ ꯁꯨꯂꯦꯃꯥꯟꯅ ꯃꯍꯥꯛ ꯆꯪꯂꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯁꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯨꯂꯦꯃꯥꯟꯅ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯕꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯈꯤ꯫ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯤꯅ ꯀꯤꯅ ꯃꯈꯨꯠ ꯄꯤꯔꯛꯈꯤ꯫ ꯁꯨꯂꯦꯃꯥꯟꯅ ꯑꯉꯥꯡꯗꯨ ꯆꯦꯠꯅ ꯀꯣꯟꯕꯤꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯁꯨꯂꯦꯃꯥꯟꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯃꯒ ꯊꯣꯛꯂꯛꯄꯗ ꯑꯂꯤ ꯍꯣꯏꯅ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯁꯨꯂꯦꯃꯥꯟꯅ ꯑꯉꯥꯡ ꯑꯁꯤ ꯀꯤꯃꯟꯗꯨꯅ ꯋꯥ ꯂꯥꯟ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯉꯥꯡꯁꯤꯅ ꯑꯌꯦꯠꯄ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡꯁꯤ ꯃꯊꯟꯗ ꯍꯨꯟꯗꯣꯛꯂꯝꯕꯁꯤ ꯑꯉꯥꯡꯁꯤꯒꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔꯅ ꯌꯥꯈꯤ꯫ ꯄꯦꯄꯦꯅ ꯐꯤ ꯏꯟꯕꯤꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯛꯇꯨꯅ ꯀꯦꯝ ꯌꯧꯈꯤ꯫ ꯃꯈꯣꯏꯅ ꯀꯦꯝ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯅꯕ ꯋꯥ ꯈꯟꯅꯈꯤ꯫ ꯃꯗꯨꯗ ꯁꯨꯂꯦꯃꯥꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯊꯥꯒꯨꯝꯅ ꯀꯣꯏꯕ ꯑꯃꯗꯤ ꯊꯥꯒꯤ ꯃꯉꯥꯜꯗ ꯑꯉꯥꯡ ꯑꯁꯤ ꯐꯪꯈꯤꯕꯅ ꯑꯥꯏꯂꯥ ꯊꯣꯟꯈꯤ꯫ ꯑꯥꯏꯂꯥ ꯍꯥꯏꯕꯁꯤ ꯇꯔꯀꯤꯒꯤ ꯂꯣꯟꯗ ꯊꯥꯒꯤ ꯃꯉꯥꯜ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ, ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯕꯗ ꯉꯥꯏꯔꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯅ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯀꯣꯅꯨꯔꯤꯗ ꯅꯛꯅ ꯂꯩꯔꯤꯕ ꯇꯔꯀꯤꯒꯤ ꯂꯥꯟꯃꯤꯒꯤ ꯅꯥꯛꯇ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯤꯁ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯤ꯫ ꯃꯗꯨ ꯂꯥꯟꯃꯤ ꯈꯔ ꯃꯐꯝꯁꯤꯗꯒꯤ ꯆꯠꯇꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯇꯛꯊꯣꯛꯅꯕ ꯀꯦꯞꯇꯦꯟ ꯀꯦꯁ ꯑꯃꯗꯤ ꯂꯦꯐꯇꯤꯅꯦꯟꯠ ꯂꯤ ꯌꯥꯎꯕ ꯇꯤꯝ ꯑꯃ ꯃꯐꯝꯗꯨꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯗꯨꯅ ꯑꯂꯤꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯅ ꯑꯥꯏꯂꯥꯗ ꯏꯟꯕꯤꯈꯤ꯫ ꯄꯦꯄꯦꯅꯁꯨ ꯁꯪꯒꯣꯝ ꯄꯨꯕꯤꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯀꯣꯅꯨꯔꯤꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯗ ꯔꯦꯗꯤꯑꯣ ꯋꯦꯕ ꯃꯥꯡꯈꯤꯕꯗꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯈꯔ ꯊꯨꯅ ꯀꯣꯅꯨꯔꯤ ꯇꯥꯒꯗꯕ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯂꯦꯃꯥꯟꯅ ꯃꯥꯁꯨ ꯋꯥ ꯇꯥꯅꯕꯗꯨ ꯌꯥꯎꯔꯨꯒꯦ ꯇꯧꯕꯗ
Ayla makhut paiduna yankhi. Tauribu mataudu ubada Lieutenant Mesutna mahak oina chattuna yaurommi. Suleiman sangom batal ama paiduna Ayla da thakera hanglammi. Maduda lon khangdabana Ayla du kaim haramde. Suleiman sangom khara thaklammi. Maduda soibadagi khara haidokhi. Ayla madu ubada nokladuna sangom madu lauduna thakhi. Somdana Lieutenant Lina thuna konari yoba yaba lambi mahak khangi hairakhi. Masidagi Major na Lina hairiba lambi sida chalasi haiduna gari khara thauba haunakhi. Captain Case ki gari start horoktabadagi Suleiman semnaba kaurakhi. Maduda Suleiman chatke tawbada Ayla makhut paiduna yankhi. Suleiman mahak kuiroi mana chatrabadi wathi charani haikhi. Adubu Ayla makhut yanba toklamde. Alina Suleiman du khara thurau haina laurokhi. Masidagi Suleiman Ayla du garigi mamangda phamhalamlaga lanmi amada yengshalamu hairaga maha gari du semki. Gari semba loirabada Ayla Suleiman mamit kuptaba makhai mangonda yengbadu ubada lanmi sing aduna ngaknakhi. Ayla bu yengsiliba lanmi duna Ayla bu pamduna lairingaida nupadugi makokta sniper maruna panduna sikhi. Maigei khangdana nongmai round kaya kaptuna attack torokhi. Masidagi Suleiman Ayla gi nakta laktana Ayla bu senarami. Nakan anigi marakta akanba maongda khut thoknarekhi. Alina Suleiman laurokhi. Suleiman nangna plan ama puthokduna attack asi laksinaba toksi haina. Masidagi wakhal leiba Suleiman manak nakna leiriba sangomgi bottle du lauraga gari gi thau du haijinduna alidagi hand grenade ama loduna thau gi bomb sarami. Masidagi mana tayarda hapchinduna yeknabagi maikai romda insinkhi. Tanjaduda Alina nongmaina tayaraduda nongmai kaptuna pokhai hankhi. Pokhai bigi makhol du tabada ngasai hana chatkhiba ligi kangbudu hathu chelakhi. Somdasu nakanani gi marakta akanba moongda khuthoknaba leplamde. Suleiman Ayla gi nakta laktuna kiganu kaisu tawroi hairamlaga thau gi barrel ama paiduna North Korea gi lanmina lakliba maigai romda thau chaithoklammi. Alina su mahangna Suleiman du cover tawba ngamdre thuna mai thanaba taw hairakhi. Masida Suleiman mai thanaba maikhet lapthoklingaida lanmi amana attack tawraktuna khuthoknakhi. Suleiman control ngamdabadagi nupa amana magi lengjumda thangna thinki. Mahakna adumna wana chaina khanglingaida ligi tim laktuna nupadugi makokta nongmaina kaplaktuna yeknabasing adu loisinki. Mathangi sinda Turkey gi pause yonba nupa macha amana asumna laurami. Korea da lan loire haibadu amuk nauna khuthoknaba haukhre. Paudu tabada Suleiman gi marup Kelalna nungairamde. Somdasu Suleiman gi mama mapana paudu tabada yamna warami. Nuran dasu Kelalna pau tamlami. Maduda Nuran thawai yamna wakhi. Masidagi sin hongduna Suleiman hiplambadagi mamit panglakpadu ulaki. Mahaki makhutna Ayla paiduna lairambadu ubada mahak angakpa oikhi. Rumduda lairamliba lanmiduna hai. Angang asina nangi khutta paiduna adum lei. Suleiman phagalakpadu ubada Ayla du haraujarami. Tanja aduda Ali lakhi. Mesutna Suleiman hai. Angang asi Korean government laurba yana lei. Adubu Lieutenant Lina government ga wari sanaraklaba matungda khangani. Lieutenant Lina government official ga wari sanarami. Maduda officer duna hai. Turkey lanmi singna aikhogi damak thawai thaba kidna mateng pangbiri. Masida orphan sing asisu amuk makhoina yengsiladi makhoida awabu oigani. Aduna government orphan home ama sabana phadongmali. Masida Lina hai. Korean gi oiba orphan home ama sadri phawba Turkey gi lanmi singi headquarter da leiba orphan school da tamhalasi haina. Maduda officer duna su yakhi. Mathangi sindana Suleiman du officer na kauduna asumna hairai. Angang asi nakhogi laiminaba yaroi hairami. Maduda Suleiman khumi. Angang asi aigi naktagi sungchat chatlu yade. Masida karamna aina mabu thadokani. Aduda officer duna sauropna hairai. Madudi Korean government na tawgadabani. Nangi thabakna duty tawbani. Aikhoisu mafamsi thadolaga thuna yumda hanba yana leire. Wafam asi tabada Suleiman hai. Asuk thuna Maduda officer duna angang adu sadikta piramu aduga nahaki duty tawrucho. Mahakna makha taraduna hairai. Konuri gi attack aduda lanmi singna thongna phana lanthengna khibadu thagatpa utpa oina Korean government medal pibagi thormama pangthokani. Maduda nangsu mana loba sem saw aduga angang adu sadikta piramu. Mafamduda anganga loinana yawdu ai uba pamde haikhi. Masidagi makhoi mapanda tholakhi. Sadikna Suleiman hai. Angang asigi mama mapa leitrasu aikhoi mayamna
magi mama mapa sakna leminasi Sadiknasu Aylagi furit ama tubire haibaduda Suleimanna haraujaki Masidagi Suleimanna Ayladu Sadika lainaba hairamlaga mahak lakhi maduda Aylana Suleimangi matung inaraki maduda Suleimanna Aylada mahak lakpa yaba mafam nate hairingaida Ali laktuna Suleimanda hai Ayla asi doktorna chahi mangagumbagi angang oigani hairi aduga magi wa ngangdabase mahaki mitmangda mama mapa sikhiba ukibana mangonda pakhatpa thugatpadagi oigani haina masidagi Suleimanna Sadikta Ayla piramlaga makhoi chatki Sadikna Ayladu lakminarami Sadikna karigumba ama lawba chatlingaida Aylana garida kakhatuna lotuna Sadikta laknakhi mathangi sinda Suleimanga Aligana harauna medal lawbagi lakhi photo kaya su kapki makhoi assemble leplammi maduda American officer amana makhoibu medal mathang manaw naina pirammi tanjaduda Ayla su changlaktuna Suleimangi manak nakna leplammi madu ubada mayam tumina angangduki matawdu yengnaduna leiringai cheraktuda officer duna Suleimanda hai Ayla asi magi family phangdrifau leiminabagi ayaba pire haina madu tabada Suleimangi marupsing amadi Suleiman yamna haraukhi amadi Aylabu pamkhatuna photo kapki Korea da tholiba Aylagi wari asi Suleimanna mahaki mama mapadasu khanghalami aduga nurandasu adubu nurana Aylagi maramna mabanigi nungsimarida akaiba lakadra haina chingnarami mathang sindana Aylana inglaba ungi marakta lanmisingi marakta marup kana yaudana angang oibagi harau nungaibudu phangdabida leibu uri masidagi officer ama laktuna mahaki nupina Aylagi damak thabirakpa dress tu Suleimanda pibirami Suleimanna Aylada dress tu setpinaba tawbada Ayla yamna haraurami Ayla makhoi lanmisingi sanaba nattana magi marup kana leiramde Suleimanna Aylabu masadagi hena luna tawbirami nongma Aylana mahaki masamda hik leibagi hagatchaba hotpa ubada Suleimanna lantern thanduna hik phabikhi Aylagi masamsu kapikhi masigi matung Suleimanna Aylabu irujabirami Aylabu tumnaba phamungda blanket chingkhatpirami aduga Suleimanna magi kada lakki tawbada Aylasu magi nakte lakki tawbada Suleimanna makhoi tuminaba yade haikhi aduda Ayladu mathwai nungairamde film asida uhalli Aylana Suleimangi naktagi mikup ama phau labla lainingdabagi mami tari Aylana lanmisingna sajen tawba duty tawba kayadu mana toina yenglami nongmasu numidang ama Aylana tumduna leiringaida nong khonglakhi maduda Aylana kiraduna Suleimangi nakta tumnaba tawkhi maduda Ali leirambaduda Aylana tumina leibiyu haibagi sign tawduna Suleimangi nakta tumkhi Aylagi matawdu ubada Alina nungsiraduna phaijup singkhatpikhi matamna sum haukhibana film asina 1951 gi March thagi wari dagi amu uhalli nongma lanmising pholin leptuna count torami maduda Aylana khanghaudana wa nganglaktuna lanmisingi mamangda mahaksu lanmi amagum chatpa adu ubada lanmising mahakpu nungsi manduna mapi ira chenakhi masigi matung film asina uhalli Aylabu Turkish letter tambinaba mesutna lari kaya purakhi Suleimanna Aylabu mayik sing adu tambirami masigi matung numidang matam laktuna cinema yenglami maduda mapana machabu nungsina konbibagi sinama Aylana ubada Suleimanda mapagumna ngabadu ubada Suleimangi nakta phamliba Alina ngaklami amadi Suleimansu mapukning nungsirami mathangi numita Aylada Suleimanna lairik takpibada family gi oiba picture ama urami maduda Aylana makhut thinduna hai mamadi leitre inau iyambasu leiti aduga papadi leiri haiduna mangonda konsilakpa matawdu ubada Suleiman Aylabu konduna kapkhi tha amagi matungda Ayla Turkish khara paba tholakhi maduda bicycle haiba wahi ama parami madu ubada Suleimanna yamna haraukhi Aylana su Sadikna lona semjaba bike tu Aylana takthokhi mathangi sinda Aylana kaksing destiny pijaduna leiringaida magi manakta nakna duty tariba miyoi ama anina wari sanabada miyoi khudingmak nongmadi sigani prophet kaya sikhi aduga phawraba Suleiman phawba sikhi haibadu mahangna tabada Ayla Suleimangi nakta kaplaga lakhi maduda Suleimanna kaidore haina hangbada Aylana Suleimanda nangdi makhoini sikre haibagini hairami Aylana Suleimanda papa nang sikhinu hairami maduda Suleimanna themladuna hai makhoina hairiba Suleimanna dudi ai natte Quran da yawba migi mamingni ai siroi haiduna Aylabu thembikhi Suleiman bu Aylana kayam luna khanjaba du ubada
Suleimangi thamoida Aylabu nungsibagi mara hena luna chatharami. Mesutna Suleimanda Aylasi khara wakhal nungai thoknaba Tokyo da koiba pubisi haina hautoklammi. Masidagi 1951 April gi tang kulhumdoida Aylabu Tokyo da koiba pubiduna Ayla photo kapiba phi lebiba Children Park ta sanahanba amadi hotel changduna magi apama pijarami. Makoini saringaida dance tawbadu Aylana ubada Hawai tana yengbadu ubada Aylabu pamduna Suleiman Ayla thamoi penaba haina mabani dance tawki. Masigi matung Ayla gi bedroom da Aylabu tumhalami. Maduda Mesutna Suleimanda karigumba nangna yumda hanba matamda angang asina karamna lehauba haina. Madugi wahidu tabada Suleiman pukning warami. Masidagi mana Aylada nungsina chupiramaga tumhalami. Mathangi sindana Aylaga Suleimanga Sadik hoi lakpa ngairami. Sadik laknaba matung Suleimanda hai angang asigi family phanglaba yan laire. Madu tabada Suleiman pukning wab hauki. Sadik na magi family na lawba lakpa yai kariguma pidrabadi khudong thiba taba yai haina si ama pirambadu mangonda piki. Suleiman na hangki nangonda pirakliba miyoisi nanga hehek pochai leinaba imungdura. Maduda mani harakhi. Suleiman na imungduda chatlaga wari sanaruge haiki. Wafamdu Sadikna afabuk oide khanduna maga oina chasi haiki. Adubu Suleiman na Sadikta hai Aylabu nangna yenglamu aduga wafam asi alidadi khanghankinu. Makhoina hainaba wadu pepena lapna tarami. Suleiman na Aylada Koreagi londa ibachi adu pahalami. Aduga mangonda hai papa ngasi thaba ama chatkani Uncle Sadikka phajana leiramu. Mathangi sinda Suleiman na Aylagi family gi miyoi singye na hairiba adugi nakta laklammi. Mahangna thong hangduna changluba matamdadi yumduda lumduna leiramba lanmi singna Suleiman bu pharami. Somdasu Suleiman adu ofisana Alida korau hairami. Maduda Alina hatu Suleiman kawba lakpada Sadikna tambadagi khangladuna mabani chatnaba pambai thibada Aylana bite ama Sadikna lotuna thambadu mahangna takladuna Aliga Sadika Suleiman gi nakta harauna lakhi. Suleiman yeknabana makhori laksinduna American lanmi singadu kadaide lei hanglami. Suleiman na lon khangdabana makhoina hariba singadu kok ngaurammi. Chinese lanmi singaduna Suleiman bu thangna yangi tawringaida Aliga Sadikana matam chana yorokpa matam oikhi. Makhoini gun point tawduna hai mapanda su lanmi kaya koisinduna leiri asi hajinduna Suleiman bu kalammi. Masidagi makhoina bite adu hatu thorokpada Chinese lanmi singi numai kaya kaplakhi adubu makhoidadi panma ngamkhide. Somdana Suleiman Ali khoi kadai chatkre hanglammi. Maduda pepena Suleiman dahuriya tawbadagi toilet changli hairami. Officer aduna toilet ta yenglubada mabani mak toilet gi tholakhi. Maduda officer aduna mabani na oidaba ngangi haibadu wakhal tarami. Officer aduna Ali gi matau khalngaduna hairai. Nangna ngaujaba singer Marilyn concert amagidamang lakani. Maduda nang yawnaba haigi tawbani. Adubu nangna sanungai tre hairabanina nang yawdaba tare. Duty oina tahoro hairami. Nongalaga Alina yamna ngaujaba singer uba phanglore khalubada saurammi. Maduda Suleimana themlingaida Mesutna laktuna Alida themlammi. Singer asigi photo da Ayla thajinduna photo asida mahaki chimbal chuphanduna for Ali haiba wahai thahaladi nangna chatrasu yarba natra asi hairubada Alina saurambadu phaduna Mesutta harauduna kolammi. Mathangi sinda concert mafamda laklammi. Haina khibagi matung inna Suleimanna Ayla thajinduna autograph launaba hotnarami. Singer dunasu Ayla ubada harauna for Ali thabada kiss tawbadu autograph adu pikhi. Suleimana autograph adu mangau thiba Alina ubada haraurani khalammi. Somdasu Alina autograph puraklani khanduna harauna ngairammi. Alina singer dugi photo da yengjaduna leiringaida narondagi yeknaba singna kablakpa nungmai maruna panduna khudakta sikhi. Mathangi sinda Suleimana Aligi mafamda laktuna kapammi. Mana kapud ubada Aylana Uncle Alina nang thadoklaga chatkhasu aidi nangbu thadokloi haiduna Suleimanda konbikhi. Masidagi film asina 1951 gi July thagi wari oina amuk uhalagi. Masida Ayla telanga paiduna sanabadu laiminabadu uhalli. Adubu officer amana announce torami. Lana sida tarkilanmina mateng panglakpa chahi ama mapung phare. Aduna anoba lanmi sing laklani. Aduga hana leiramba lanmi singna yumda hanba tare haibadu tabada Suleiman pukning waba hauki. Ayla su makhoi kuina leiraklabanina tarki gi lon khanglammi.
Maduna mahaksu Suleiman chakhrani khalubada chau thau yaramde. Maduda Mesutta Suleiman haijaduna ai mathangi lakpada oina laage handakidi lehokhige haibada Mesutna magi awaba khangladuna yakhi. Masidagi Suleimana chithi iduna Nuranda mahak matam kharadang wasuwana ngaibiramu hairammi. Mathangi sindana tarkilan mising mayumda hanbagi numit oirammi. Sadikna Aylagidamak sanapot ama pibirami. Pepena Aylada chalukhige haiba wahaidu haigi tauringai madi lei tatpana haiba ngamdringai cheraktuda Aylana Pepena haigadaba wahaising adu hairektuna Aylabu chena konbiduna kapkhi. Mayumda hankiba lanmising adu Aylana mapi ira senduna yengduna leijahawi. Masigi matungda Suleimana Nurangi telegram lakpra haina yenglubada laktabaduda mahak ngakpa horami. Radio da chithi gi khuthangda khanba thorom ama lakhi. Maduda Nurana isai ama khalaklami. Mahakna khaliba isai adu Suleiman da saithaba isai orami. Isai adu tabada Suleiman mabukning nungsirami. Aylana Suleiman da papa kauduna isai duna kari hairino haina hangki. Maduda Suleimana yumda hala o haibani hairami. Madu tabda Aylana papa nangsu yumda haladra hanglami. Suleimana Aylabu konduna hai. Ay nang yaudana yumda haloi haina. Masigi matungda Colonel Kelana Suleimanda mahakna mayumda handabagi matangda nganglami. Lanmi oirabadi mathak thongba officer gi wa ingadabani. Maduda Suleiman gi pakhumoina mana yumda hanbada Aylana ohegodaba moongdo phongdoklami. Aduga mana su hai karigumba Aylabu yumda puba yarabadi mahak yumda hangi hairubada Ayladi Korea machani aduna Korea government na adum senhaugani. Masidagi sinasi hongduna Suleiman ga Aylaga sanaduna leibudu uhalli. Matang sida Lieutenant Mesut laktuna Suleimandu Colonel Sarna Kauri harami. Mahangna officer gi mamangda leplami. Maduda mana officer duda Suleiman da hai lakliba irai numit asida jazz ama lakadori. Aduga aikoi numit tarani gi manungda Korea thadoktuna chatkani. Aduga nongna lakadoriba lanmising aduna mahut sinhaugani. Aduna nang mafam asida lehauba yararoi hairami. Maduda Suleimana Aylana kamdauba hairubada tarki lanmisingna hangdokpo orphanage ama suwonda leire maduda Aylabu thamlamlaga nang chatnaba tausi. Masida Suleimana khumi Aylana ichamchamna ay yaudana school aduda bukhi waibasi oithokloi. Masidagi Lieutenant Mesutna angang thenbadu mahak Suleimanga puna chatminaragi hairami. Orphanage adubu run tawribi adu Jinmin kawi haina sak takpirami. Mahakna su Aylagi uniform pubiraktuna Suleimanda pirammi. Masidagi sin sip tawduna suwonda leiba orphanage school Ankara da thinba chatlammi. Makoina lakpagi lambida Suleiman mathamoy yamna warami. School yaurabada Suleimana Aylada hai school asida papaga kaminaba yaroi. Aduna nang mafam asida nangi marup kayaga haraungna leiuko harami. Adubu Suleimana themduna Jiminga changhannaba tawbada yamandabadagi Suleiman su manungda changba tarami. Makoina changlubada phajana thabak thoram tawbadu ubada Mesutna mafam asida Ayla leijabana phare hairami. Room amada anthem ama tamlami. Madu Aylana radio da toine taba isai oibana anthem adu hek tabaga chensinduna pamna tarami. Maduda Suleimanna makhoi mayamdagi nangna hena phajana sakkadabani haiduna Ayla harau harau changduna sakpa yaukhi. Aylana asumna tawriba matawdu ubada Mesutsu mapi ira chenkhi. Suleiman Aylagi masak aroibu oina pena mapi ira chena yenglamlaga tholakhi. Suleimana khongkap khara thangdoktuna chatpa horakpada Aylana papa haina kapna korokhi. Suleiman Aylabu konduna chupikhi. Aylana kapladuna hai nangna ay yaudana kari yumda chatlino. Nangna ay yaudana kaidonungda yumda chatloi haikidai. Hairakpadu tabada Suleiman kapladuna aina nangbu thadokloi haiduna Aylaga school adu thadoktuna chatkhi. Suleiman upai leitraduna Aylabu upu amada haptuna punaba plan torami. Mahangna upu adu makhun machama huttuna oxygen phangnaba semlami. Suleimana Aylada hai upu asida hek changbaga nangwa machet ama phau ngangba yade haina Aylana ngangloi harami. Masidagi sin hongduna Suleimana hithangphamda laktuna Aylabu upu adu da haptuna purakhi. Mahaki pass pifamda mahak khangkhidra haina chingnakhi. Adubu upu adu check tawkhidabana phakhide. Pass lanthoklabanina mahak mathwaida nungaiba phawjaringaida matam aduda Mesutna Suleimanda kaurakhi. Mesutna Ayladi haina hanglami. Maduda Suleiman pakhum piba ngamkhide.
Security singna upu adu hangduna yenglubada Ayla adu yarumbadu mayamna unakhi. Mathangi sinda Mesutna Sulemanda hai. Mahangna officer kayada fajana haijabadagi Sulemangi mathakta case amata file tawraroi. Adubu yumda hannaba taw haina masida Sulemana kumlai. Aylana kamdo hogani. Magi wadu tabada Mesutna sauropna hai. Mahakti angangni mahak fajana decision lawba ngamdri. Mahakna makha taraduna hai. Suleman nang yumda chalukho. Aduga lana siloreba kanda amuk laktuna amuk hanandabani kainadana leiba yagani. Yengu Suleman upambina mana horiba lebak lehau aduda ngamnaba hawbugum Ayla sunang bathadokpa adum ngamkhini. Asi hairakpada Sulemana hai. Aina mafam masida lakhibadasu aigi nungsibi ima ipa amadi nuran thadokuna lakhi. Aina hanbadasu nungsiraba marup ali amadi thawaigumnabi Ayla thadokuna chatpa tarabra. Matang asida Mesutna hai. Khudima Isorgi lilani khanba ngamgadabani. Wahi adu tabada Isorda chena thajaba misak ama oibana Sulemana hai. Phare ai Aylabu thamnamduna chatlage. Mesutna su Sulemanda hairami. Nongma soidana Aylagi nakta lakani haiba aina nangonda thajaba thami haiki. Masigi matung Sulemana chalamdagi sinda amuk ulaki. Masida Aylana Suleman chakhidawre ubada Ayla mapi ira chenduna kaplami. Maduda Sulemana kapkuna haiduna themlaga Aylada hai. Ngasi papana wasakli ay nangi nakta soidana lakani. Aduga nangsu kapoy haina wasaku. Asi haiduna Aylana su Sulemanda kapoy haina wasakhi. Sulemana nungsina Aylabu chena konbiramlaga thamoi kaina khong thangdorakhi. Maduda Ayla chatkinu haibadi ngamda piklibi angangsina mapi ira sinthana lehori. Suleman wakhal wana mayum hanbagi journey du lakhi. Mahaki hana posting taramba mafamdu yorabada mahaki marup Kelalga mahaki girlfriend gina mahakpu oklami. Maduda Sulemana mahaki khangnabi nuran laktradi kaidore. Mahak ay lakani haibaduda haraw manduna ay taktan party celebra hanglami. Maduda Kelalgi girlfriend harai. Aikoi khaknate engage tawribase. Masigi wahisina khango nurangi wa. Aikoi na direct haibadudi nungaitre hairakhi. Haibadi nuran atopa nupa amada engage tawre haibani. Masigi wasitabada thamoi kaiduna laklaba Suleman hena thamoi kaibo oirami. Lu kokpada len tai haibadu magi punsida thoklami. Masidagi sin hongkhiduna Sulemanga Nuranga wari sanarami. Maduda Sulemana hangki aina tariba pausi achumbra. Masigi pakumoina Nurana hai. Aigi angkalna langi pau takhi. Madudagi magi aningbada engage asi pangthokpani. Maduda Sulemana marak thatuna hai. Nangna mangonda karigi wari pumba tamdribano. Ay nangonda oidaba ngangkhide. Ay nangonda phattaba thabaksu tawkhide. Nurana Sulemanda pakumpiduna hai. Chummi nang oidaba ngangde phattaba thabaksu tawkhide. Adubu nupi macha aduna aingonda khena luna tawkhibana ngasi aigi khutta engage ki ring sibada nangidi medal kaya phangamgani asi haramlaga chatkhe. Masidagi Suleman soundingna money transfer mafamda laktuna mayumda paisa thabaga loinana telegram su thaduna khanghalami. Madudi babana pamjaba aiga chanagadaba miyo aduga luhongnaba haibadu yare. Ai marasta thuna laklagani haina khanghalami. Masidagi sin hongkhiduna tha mangagi matungi warida amu ulai. Matang asidagi makhoi yum palaba matung oire. Makhoi Istanbul hairiba mafam masida ren lawduna Sulemangi thabak chathok chasin torami. Mahaki nupi nimetna harawna breakfast kaya semlami. Adubu Sulemana sadana thabak adum chatlami. Matang asida film asina uhalli madudi Sulemana si Aylagi wakhalda chaba thakpa changde haibadu. Mana chada thaktana chakhibasi ubada mahaki nupina yamna nungairamde. Nongma numit amada mahaki nupina breakfast phajana semdana thaurang torami. Maduda Sulemana mahak chara roige harami. Adubu nimetna hai. Nangna Koreagi angang adugi matangda kok saduna lairibana tranglami. Mahakna makha taraduna hai. Ai su khangi nangna angang adubu kayagi matik luna khanjaba. Aduguma pukchen chembaduda aina su nangbu nungsiduna nangi nakta lairibani. Haujikti ibani luhonglabanina puna wa tanaduna karam tongna angang adubu pau phangnagadagi haibadu tana phamthoktabra hairammi. Wafam asi tarbada Sulemana mahaki nupida mahaki haukiba wari adu sugaina lirami. Mahaki nupina su pungning changna tarami. Wari liba losilakpada Sulemana magi nupida Aylada ay amuk lakhine haina wasaklami. Maduna ay wakhal wabani hairami. Magi wadu taraba matungda mahaki nupina hairai. Haujikti ibani amatta oirabani. Nahaki awabasu aigi awabani.
aduga nahaki wasaksu ai wasakni haiduna mabani angang duga pau phaunanaba mari leinaba official singa unaduna kanna hotnarami maduda Ankara hariba school adudadi Ayla kaubi mi amata leite haina pau phanglammi official singnasu haujikti lan matam su loidribanina lan loiraba matung phajana thiba natana haujikti upai leite harammi masi tabada Suleiman Ayla na karamna lelamgani amadi mana Ayla gi nakta lakani harambana Ayla na kaya wana ngaramgani khalubada Suleiman asuki matik thamoi soklammi adubu mahaki nupina athuba matamda soidana mabu phangnaba thisi haiduna pungning phajilammi masidagi sin hongduna sahi nimfu tare ki matungda haibadi 1999 gi August ki tang tara tare Istanbul da achauba arkoi thokpadu uhalagi masida Suleimana arkoi adu nikpa loidringaida mahaki room da changki mahangni changki basida mahaki machanupina yamna warammi Suleimana akiba amata yaudana room gi drawer da yauriba Ayla gi photo du yengduna laiki tanjadu da mahaki nupisu laklammi maduda Suleimana magi nupida hai nongmadi aikhoi soidana sigani adubu aina sidringaida aina Ayla da saklamba wasaktu thunglaga siba pami haibadu tabada mahaki nupina Suleiman gi pukning thembirammi nakal amaromdana Suleiman gi machanupina mapana tawribadu yamna lana ubirammi nongma Suleimana tumlingaida mahaki mamangda Ayla laktuna Aylana mahak lakle hairingaida mahaki nupina hogdoraktuna hai Korea dagi phone number tawraktuna makhoina Ayla bu tibada mateng panglagani haibadu mangonda tamlammi mathangi sinda naha oribi tarki nupi amana Suleiman da hai mahaki South Korea gi marup Sungjun kauba nupa amana makhoigi war thokiba chahi humpu surakpagi matamna lakpada documentary film ama namnaba hotnari masida mahangna khangba war adu da yauruba ahal oriba lanmi ama thengnaduna wa hangbada Suleiman Ayla gi wari asi takpirakpadagi mabu therakpani hairammi wa asi taraduna Suleiman hai moina sumna thibirakpagidamak yamna harawi adubu Ayla gi maming adu hongkhrama le hairammi maduda nupi aduna Ayla gi photo di leiribra hanglammi maduda Suleimana leiri haibada nupi aduna madu leirabadi makhoina Ayla gi khongul libada thoina luba oide harammi masidagi documentary nambada Suleimana su angamba mateng pangba amadi documentary team na su angamba thakta honaminasi haina yanakhi masidagi documentary team na Korea da laktuna makhogi history record lefamda thirammi aduda Ankari school gi name list ta Ayla kauba amatta yarong khide adubu student tarukti makhoini school asidagi graduation loikraba matung phau school asigi official singa pau phongna duna leiri haibadu khangba ngamlammi masidagi nupi asina makhoida hanglabadi Ayla gi maramda soidana khangani haina June ga hainakhi nupi asina Turkey da amuk laktuna Suleiman ga unaduna wa hairami madudi Ayla gi matamda school da tamlakpa mioi taretna takpirakpagi matung ina Ayla na school aduda hek changma numitagi mahak mamanabi singa pangna punkhide machi masida leptuna papa lakhini haiduna talaikhi aduga anthem sakpadasu mayamdagi mahakna mamang thana haungna sakhi mana hanglubada mana haungna saklabadi mahaki papana harawgani haina pakhum adum pi haibadu tabada Suleiman haukiba mahaki bunsigi tangkakta mana Ayla da anthem phajana tammu haibadu mahakna ningsinglakhi Suleiman gi nungaitaba matawdu ubada sister Ojina hai maside hawbada ngairi haina masi haramlaga mahak tholakhi maduda Suleiman gi machanupina Ojida makhatana mapagi nakta laktana ba hairammi Suleimana machanupina haibadu tahouduna machanupida hai mapana macha singi wadana kanagi wagani asi haiduna machanupibu khara chairaga konbikhi somdana Ojida junna call tawraktuna Ayla du phangle haina pau pirakhi Ojina junda tamlami Suleiman gi machanupina di makha chathabiranu haina maduda junna madu tawgumsi haiduna Ojibu Korea da kogdana Ayla da Suleiman gi photo utuna asengba Ayla ni amasung natte habadu khangdoknaba haibadagi Ojina Korea da athubada chattuna Ayla na leiriba apartment da laklammi makhoina Ayla gi room da changladun Suleiman ga mabani gi photo adu utpada Ayla na mapabu kogduna kapkhi mahakna hai machana karamna mapa kawgani madugi wahai adu tabada Jun amasung Oji mapi ira chenkhi somda su Suleiman isor thongni jaduna Ayla ga unahanbiyu haina nirammi masidagi sin honglaktuna 2010 August thada Suleiman mahaki nupiga Korean gi Seoul da Ayla unaba lakhi Oji amasung Jun na sinduna Seoul gi Ankara pakta Suleiman na Ayla bu unaba lakhi
Sahi hompugi matungda Ayla mafam aduda Suleimanga thengnakhi. Suleimanna nungsina konbikhi. Ayla su mapabu ubada haraumanduna kapkhi. Asumna mabani thengnaduna Suleimanna Ayla da saklamba wasaktu sahi hompugi matungda ngaktuna film asi matang sida losilli. Ngasi gi explanation asi kari kamdawi haibadu mayamna comment da thambiramu loinena channel asibu leptana support tawbiu. Mayam gidamukta lepa leitana film nungai nungai ba kaya ama puduna lakpa ngamboi jagi. Mayam bu han han thagat pu phongdokchari.